MLA बु ब्लैक करवार तौई हाइखिबा लेते रतन कुमार मयांग इम्फाल केंद्र द मिरेप ओइना बथौरांग तौरिबा KH रतन कुमार ना पब्लिक मीटिंग अमदा केंद्र सिगी MLA बु ब्लैक करवार तौई हाइना MLA असिना प्रिंट अमदी इलेक्ट्रॉनिक मीडिया खर द फोंदोरखिबा दु रतन कुमार महाक मसाना हाइखिबा लेते हाइना ngarang Manipur Congress baban da pangthokpa paugi mifam amada phongdokhrei mahakna makha tana haikibada haujik sathanaragli ba election campaign ge political trend ase mamang da tawkiba election ge nature ga yamna khetna rei hana di khana chainara basu khara law khong tawnaraga tokpa ngaktani yamna henna violence yaude adubu handaki aside gang gun culture ama kanna satharakle kendra sigi oinasu MLA ge worker ni singnaba singna hingsa gi thabakaya chatharakle केंद्र सिगी वैना मदे स्टेट सिगी वैना सिगुम्बा थवोंग असि तौहनिंग इलेक्शन द का हेना पैसा संगरक पसिना मरम ओइरगा गैंग गन कल्चर असि लाकपनी हाइना महाकना फोंदोखे मसागी बैकग्राउंड द येंगदना पैसा बु पाइरबदि बोट लेप यारे हाइबगी वाखलोन असि लाकनवना असिगुम्बा थौदो कया असि थोकपने केंद्र सिगी MLA ना हिंसा तौदना इंग तप्प केंद्र अमा ओहेनसि हाइखिबदु महाकी हिंसा तौरिबा वर्कर सिंह हाना वारक बचंगे कनागुम्बा छात्र अमदे पब्लिक अमना गवर्नमेंट की मायोक्ता वांगांग लुरबदे पुलिस थारक्तुनु खुदक्ता फागतपा अमदे जेल यौबा फावबा याउख्रै अदुबु गन कल्चर सथदुना मियोबगी पुनसे तेमसिंगनबा याउरबा फावबा फाबा पुनबा तौद्रिबा से करिगेनो पुलिस सिंगदा अथिंगबा थमलकपगी रहाइना महाकना फोंदोखे समर्जित बेल पीद्रे नारेंगबम समर्जित महाकपु बेल पीबीनबा थारकपा एप्लीकेशन अमा स्पेशल जस्ट NIA मणिपुरना ngarang reject तौख्रै बेल हियरिंग था सिगी कुनगनी पांदा चथरब मतुंग कोर्ट असिना जजमेंट रिजर्व तौदुना थमलखिबने ममांगदसु कोर्ट असिमगना महाकना थारकबा बेल एप्लीकेशन अमा रिजेक्ट तौबा लैख्रबने सलाई ग्रुप ऑफ कंपनी की हानागी चेयरमैन नारेंगबम समर्जित अमसुंग याम्बेम बिरेन अनीना 2019 की अक्टोबर कुनगमापन दा लंदन दा मणिपुर स्टेट काउंसिल सेमले हाइना लाउथोक्तुना वाई बिरेन चीफ मिनिस्टर समर्जित एक्सटर्नल अफेयर्स अमसुंग डिफेंस मिनिस्टर ओइरे हाइनासु लाउथोखिबने angang sing da kapnaba covaxin vaccine thunglarei ngasidagi registration hawragani chahi taraga manga dagi taraga nipan phawbugi manungda leiba angang sing da tha asigi ahum dagi hogduna kapa hogudoriba covaxin vaccine ngarang nungthil kolkata dagi imphal da purakhrei ngasidagi hogduna vaccine kapkadaba angang sing cowin portal da registration tawba hawragani haire hiram asigi matang da state health society national health mission gi official amana ikoi gi paumi da hai January ahum dagi haugadoriba angang singe vaccine kapagi khongthang ase district singe akhanaba center khara da hana kapa haugani haide vaccine kapagi thabak ase Bishnupur gi oina Kiamba Sanglen Chandel gi oina district hospital Chandel Churasanpur gi oina district immunization sub center Imphal East gi oina Jenims Health and Wellness Center Uchekon Sawombung PIC Imphal West RD Wing Lamphelpat Rims Jeribam da CMO office Jeribam Kaksing gi oina CIC Kaksing Kamjong gi oina CIC Kamjong CMO Kamjong office Kangpokpi gi oina IB building amasung district hospital Kangpokpi None gi oina PIC None Ferzol gi oina CMO transit office Senapati gi oina Senapati mini stadium Tamenglong gi SCO office Tamenglong headquarter Tengnopal da PIC Tengnopal Thobal da Yairipok PIC amasung Ukhrul gi oina district hospital Ukhrul da ahan bagi oina angang sing vaccine kapa hogane haujik phawbada sahi taraga manga dagi taraga nipan phawbugi manunggi oina Manipur da angang lakh amaga lising humbudraga mari da covid vaccine kapthoknaba pandam thamle vaccine kapthokadoriba sigi yenglaga sangadaba vaccine dose adu Kolkata dagi Imphal da flight ta purakhrei angang singi vaccine kapthokadoriba se tonganba counter sing hangdokane ahalgi kapliba siga punsinaroi haikhe amarom da hojik leibak asida omicron dagi ngakthoknaba ahum suba oina covid vaccine precaution dose January 10 da kapkadoriba sigi yenglaga state na lakhotpam thokpa thavak lakhotpa horei January 10 dagi hogadoriba vaccine precaution dose kapnabagi thorang asida han bagi oina healthcare worker frontline workers sing amasung masagi sahi hompugi mathakta leiba comorbid ki anaba leiba miyoi sing vaccine asi kapthokpa yaragane adubu hojiki oina vaccine asi karamba makhalgi kapkadage haibadu haibangam vaccine kapkadoriba sida hana ni suba dose kapkiba tha mapan mapung pharaba miyoi singna January 10 da
हानगुमना हांगदोगलिबा वैक्सीनेशन सेंटर सिंगदा प्रिकॉशन डोज काप यागनी हाइखी पाव असिना हाई मणिपुर की ओइना हेल्थ केयर वर्कर लिसिंग निफुगा तरुक फ्रंट लाइन वर्कर लाख अमग लिसिंग तरा अमसुंग सही हुंपुगी मथक ओइबा मियोई चौराकना लिसिंग हुंपुगा हुमदोइदा अहानबगी ओइना प्रिकॉशन डोज कापकनी हाइनसु मखा ताना हाइदे हौजिक फाउबदा वैक्सीन कापथोकबा सिना ओमिक्रोन साथीबगी चांग यामना नेमे हाना कापखिबा वैक्सीन अदु हेना मपांगल हापननबगीदमक प्रिकॉशन डोज असि कापकदौरिबने ओमिक्रोन लाइचेट असि लाकपा मतमदा मसिना संदोकपगी चांग असि कोविड तगी सरुक 30 हेंगतना संदोकपा ngambana masina miyamda landarakpa matamda leitabagi achoba polum ama leingakta leigane hojik phawboda kangpokpina vaccine kapagi chang khwaidagi nemle hojik kangpokpida chada taraga mapan ge chang khaktamak vaccine kapli loinana ukrul na chada kunmari senapati na chada kuntraga ni thoi ferzol na chada kuntraga humdoi kamjong na chada kuntraga mari gi chang khaktamak vaccine ge hanba dose kapthok le Israel da COVID-19 vaccine mari suba dose ka pa hokre Israel na coronavirus ongna ba yaba laiwa ga sige miyam da mari suba vaccine dose ama ka pa hoduna Omicron variant na thokhan ba infection gi mari suba wave ama thengna na ba thawrang paikhat pa ahan ba laiwak sing gi manung da ama oikre UAE da gi halak pa miyoy ama su COVID-19 positive oire United Arab Emirates UAE da gi halakhi binupi ama RT-PCR test obada positive oiram lay mahak mayumdagi lawkhalaga Jennings isolation tawkhre pawasina high Imphal West district tagi masagi chahi 35 surabi nupi adu United Arab Emirates tagi Kolkata da December 12 da thunglakibane mathangi numit December 12 da mahak Imphal da Air India flight ta halakibane mahak yumda numit 8 ni home isolation tawduna lairuraba matungda ngarang numit 9 ni subagi test tawbada RT-PCR positive oiram khibane mahak hojik phawbagi oina masada layong amata uthoktre amaromda pawse asina phangba topa pawgi likhun amana hai state asida thengnarakhiba ahanba Omicron positive case aduge contact tracing da ngarang phawbada primary contact kun mathoi haibade imung manungi miyoi taraga taruk laikai ge miyoi ani amasung cycle workshop ta yawba miyoi ahum trace tawraga test tawkhe makhoigi manungda miyoi taraga nipan gi report phangbada miyoi ahum positive oiramkhe makhoi sing adu lawkhalaga RD wing da laikhrabani loinana cycle workshop tawba miyoi ahum ge report ngai re miyoi adu gi secondary contact oina chawrakna miyoi chamri ga tarama thoirom masak khangdokpaga loinana tracing tawba ngamkhre masigi manungda miyoi chama ga yangkhai ma thoi test tawkhre masigi manungda sample hompuga mapan gi report lakhre loinamak RT-PCR negative oire lemhoriba miyoi chani ga hompugi sampling tawbagi thabak ase chathare makhoi sing adu Imphal East district tagi ni hai re negative oiraba contact sing adu numit 13 ne home quarantine tawnaba khangan khre haina pawasina makha tare Manipur Zoological Garden hangdaba chahi anirom pharak lei Juda laiba veterinary hospital maming khaktagi oina hanglam lei miyoi bagi thabak thawong sing na maram oiduna asok apan nanglaba amadi laifam leitraba lamlaki sa usek sing kanbi bada chawba thodang lawpham thokpa Manipur Zoological Garden ge veterinary hospital ase layeng bada changba khuchu khulai leitaba maramna maming tagi oire loinana veterinary doctor amakhak natana wildlife expert amata leitre amaromda COVID-19 na maram oiduna thonglon khiba Manipur gi mahiloisang amadi miyam tinba mafam sing hangdoklavasu Manipur Zoological Garden aside hawkiba kumja 2020 gi March tagi thonglon khibadagi hawjik phawba chahi amaga thamapan helabasu hangdoktana leire amaromda Manipur Zoological Garden gi wariba phiba masiga mari leinana zoo gi director ga wari sanabada Biramangol na hai zoo gi funding ase state khaktana puba maramna fan marang kaidabadagi zoo gi sembat sagat pada apanba madi oire zoo da lariba sa sing pijanaba machinjak supply tawriba singi bill fawba chahi ani henna pithokpa ngamdana leire Central Zoo Authority ki kanglon gi matungina zoo sing ase matam gi matungina sembat kadabane adubu sel thum gi phibam phagatavana phutpa na chingba angam bakhara semgatuna zoo gi masak phajahan banatana upai leite hawjik phawbagi oina conservation gi amasung rehabilitation gi thoidokpa plan amadi project sing laitre zoo asida lairiba veterinary hospital asisu veterinary doctor amakhak natana wildlife expert leite masigi mathakta hospital ama oibagi matik saba khusu khulai amata leite zoo gi official singge phampham phawba leitabadagi atopa office singda saidang bagi phibam da leiri haina phongdokhe anauba chahi 2022 na lakpada Manipur gi chief minister na miyam da yaifa paujel pirak le
पोपी थारमलिबा लमगी मपुसिंग एक्शन लौखनबा सेंटर ना अयाब पिरकले हंदक्तगिदि यानथत्पगा लोइनना थारमलिबा मपुदुसु फारगने बिरेन सीएम ना थमखिबा मचंग ओइबा खरा सिंगतम खेनबा लैत्रे लाकदौरिबा चही सिंगदगिदि सिंगतम हाइबगी महुत्ता मणिपुरगी मिपुम खुदिमक मणिपुरगी मफम खुदिमक हाइरगने मोरेगी डिस्प्यूट लैबा मफमसिंग लोइसिनबा वारी सानरे रेलवे लंबी मार्च फाउबदा खोंसांग फाउबा यौरंगनबा होनरी कुमजा 2022 की दिसंबर फाउबगी मनुंगदे इम्फाल टुपुल लोइसिननबा पांदम थमले मणिपुर की चीफ मिनिस्टर एन बिरेन अनौबा चही 2022 न लाकपदा मणिपुर की मियामदा नुंगाई याइफबा नुंगसी चानबा पुरकपा ओइरसनु हाइना याइफा पाउजेल पिरकले ngarang chief minister secretariat pangthokiba paugi mifam amada CM बिरेन हाई हौखिबा चही मरी मखाई असिदा ओइखिबगुम लाकदोरिबा चही सिदासु बन ब्लॉकेट लैतबा फुरुप मसेलगी मरक्ता हुनबा लैतबा कांगलुप मसेल अमत ओइना नुंगसिनबा अमत ओइना लैमिनबा वन नेशन वन मणिपुर आइखोइ खुदिमक अमतनि हाइबा वन थियोरीदा टेक्ता काइदना नुंगाई याइफना लैबा ओइरसनु हाइना याइफा पाउजेल पिखि अनौबा चहीना लाकपसिदा न्यू ईयर गे नुंगाइबा थौरम पांगथोकपियु अदुबु गाड़ी थौबदा हेलमेट उप्तबा लाइसेंस पाइदबा चही सुदना गाड़ी थौबा यारोय यु थगलगा गाड़ी थौबना चिंगबा तौबा यारोय तौरंबसिंग फागनि हाइनसु फोंदोखि अरोइबदा ताबिरिबा पुमनमकपु थागचरे।